ꯏꯇꯝ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯝꯆꯠ ꯀꯥꯝꯕ ꯃꯥꯏꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯦ ꯋꯥꯔꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯦ ꯁꯦꯝꯖꯕꯅꯤ ꯋꯥꯔꯤ ꯑꯁꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯦ ꯃꯨꯗꯥꯔꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯁꯦꯝꯂꯒ ꯂꯩꯕ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯇꯥꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯌꯣꯛꯇꯨꯅ ꯊꯝꯕ ꯎꯆꯥꯟ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯆꯧꯕ ꯈꯔ ꯈꯜꯂꯒ ꯎ ꯄꯥꯝꯕꯤ 50 ꯌꯥꯟꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯃꯈꯣꯏ ꯈꯨꯜꯒꯤ ꯀꯔꯤꯅꯣ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯍꯥꯏꯌꯦ ꯑꯗꯣ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯐꯥꯟ ꯆꯟꯅꯅꯕ ꯎ ꯈꯔ ꯂꯧꯅꯅꯕ ꯑꯗꯨ ꯀꯟꯇꯦꯛ ꯇꯧꯔꯛꯄꯅꯦ ꯎ ꯌꯥꯟꯕ ꯆꯤꯡꯕ ꯂꯣꯏꯅ ꯇꯥꯗꯅ ꯃꯤ ꯈꯔ ꯍꯥꯏꯕꯗꯤ ꯃꯤ 10 ꯆꯪꯒꯅꯤ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯣ ꯁꯦꯟꯒꯤꯗꯤꯀꯣ ꯀꯔꯤꯝꯇ ꯋꯥꯒꯅꯨꯀꯣ ꯍꯦꯛ ꯊꯕꯛꯅꯦ ꯑꯗꯨꯝ ꯁꯨꯕ ꯂꯣꯏꯕꯗ ꯑꯗꯨꯝ ꯁꯦꯟ ꯐꯪꯒꯅꯤꯀꯣ ꯑꯁꯨꯝꯅ ꯊꯕꯛ ꯈꯔ ꯀꯟꯇꯦꯛ ꯂꯥꯛꯄꯗꯨꯗ ꯃꯨꯗꯥꯔꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯥꯅ ꯃꯤ ꯈꯔꯁꯨ ꯈꯣꯝꯂꯦ ꯑꯗꯨꯒ ꯇꯝꯄꯥꯛꯇꯒꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯈꯦꯂꯦꯟꯗꯣ ꯃꯥꯁꯨ ꯍꯥꯏꯔꯦ ꯃꯍꯥꯛꯀꯤ ꯃꯤ 4-5ꯁꯨ ꯑꯗꯨꯝ ꯄꯨꯍꯜꯂꯛꯈ꯭रे ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯎꯆꯥꯟ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯟꯊꯣꯛꯈ꯭ꯔꯦ ꯆꯤꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯐꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯎ ꯈꯥꯏꯅꯕ ꯃꯦꯆꯤꯟꯁꯨ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯅꯣꯡꯃ ꯈꯤꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯨꯗꯥꯔꯗ ꯍꯥꯏꯌꯦ ꯏꯇꯥꯎꯅ ꯊꯕꯛ ꯈꯔ ꯁꯤꯟꯕꯤꯔꯛꯄꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯄꯩꯁꯥꯁꯨ ꯀꯔꯤꯃꯠꯇ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯁꯨ ꯇꯧꯍꯟꯗꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒ ꯂꯩꯌꯦꯅꯦ ꯑꯩꯈꯣꯏ ꯎꯁꯤꯡꯗꯣ ꯈꯥꯏꯕꯒꯤ ꯊꯕꯛꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯌꯦꯅꯦ ꯑꯗꯨ ꯏꯇꯥꯎꯁꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯛꯇꯣ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕ꯭ꯔꯥ ꯑꯗꯨꯗ ꯃꯨꯗꯥꯔꯅ ꯑꯩꯁꯤ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯅ ꯈꯦꯂꯦꯟ ꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯎ ꯈꯥꯏꯐꯝ ꯑꯃ ꯐꯖꯅ ꯎ ꯌꯨꯡꯗꯨꯅ ꯃꯈꯣꯏ ꯃꯤ 8ꯅ ꯄꯨꯟꯅ ꯎꯁꯤꯡ ꯑꯗꯣ ꯈꯥꯏꯅꯅꯕ ꯍꯨꯔꯥꯏꯒ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯎ ꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯈꯪꯍꯧꯗꯅ ꯃꯨꯗꯥꯔꯗꯣ ꯎ ꯈꯥꯏꯐꯝ ꯎ ꯃꯊꯛꯇꯒꯤ ꯐꯥꯠ ꯅꯟꯊꯔꯛꯇꯨꯅ ꯃꯈꯨꯠꯅ ꯌꯩꯁꯤꯟꯗꯨꯅ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯁꯨꯔꯨꯗꯣ ꯈꯔ ꯅꯥꯟꯊꯣꯛꯄꯗꯒꯤ ꯌꯦꯡꯍꯜꯂꯨꯔꯦ ꯅꯨꯃꯤꯠ 6-7ꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯦꯂꯦꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯂꯩꯊꯣꯛꯈ꯭ꯔꯣꯀꯣ ꯍꯥꯏꯅ ꯂꯩꯃꯤꯟꯅꯔꯦ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯦꯂꯦꯟꯅ ꯍꯥꯏꯌꯦ ꯏꯇꯥꯎ ꯈꯣꯡ ꯆꯣꯠꯂꯕꯗꯤ ꯆꯤꯟ ꯆꯣꯠꯂꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯨꯔꯤ ꯐꯥꯎꯗꯤ ꯐꯪꯕ ꯁꯨꯗꯕꯒ ꯐꯪꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯟꯅ ꯅꯥ ꯌꯦꯛꯇꯨꯅ ꯇꯦꯛ ꯈꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯁ ꯆꯔꯥ ꯍꯦꯟꯒꯅꯤꯅꯦꯀꯣ ꯃꯨꯗꯥꯔꯅꯁꯨ ꯑꯃꯨꯛ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯅꯤꯅꯦ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯄꯨꯊꯣꯛꯇꯅ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯐꯪꯕ ꯊꯕꯛ ꯀꯥ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗꯀꯣ ꯈꯦꯂꯦꯟꯅ ꯂꯩꯗꯤ ꯂꯩꯅꯦ ꯏꯇꯥꯎ ꯅꯪ ꯇꯧꯒꯦꯔꯣ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯇꯧꯒꯤꯅꯦ ꯏꯁ ꯃꯁꯤꯕꯨ ꯏꯇꯥꯎꯅ ꯇꯧꯔꯕꯀꯣ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯀꯔꯤꯁꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯏꯪꯈꯣꯜꯗꯅꯦ ꯃꯅꯥ ꯃꯁꯤꯡ ꯀꯥꯁꯨ ꯑꯃꯠꯇ ꯊꯥꯗꯅ ꯃꯤꯅ ꯑꯗꯨꯝ ꯄꯤꯔꯛꯄꯗꯨ ꯈꯛꯇꯪꯅꯅꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤꯅꯦ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯔꯣꯅꯦ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯕꯨꯔꯣ ꯑꯗꯨ ꯅꯪ ꯃꯥꯏꯕ ꯁꯥꯈ꯭ꯔꯣ ꯃꯥꯏꯕ ꯁꯥꯔꯕꯗꯤ ꯅꯪ ꯑꯅꯥ ꯂꯥꯏꯌꯦꯡꯕ ꯃꯤꯒꯤꯀꯣ ꯌꯨꯝꯗ ꯆꯠꯄꯗ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯀꯔꯤꯁꯨ ꯃꯄꯥꯡꯒꯜꯁꯨ ꯇꯦꯛꯂꯣꯏ ꯑꯗꯨꯒ ꯃꯤꯅꯀꯣ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯗꯨꯝ ꯄꯤꯔꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯗꯨ ꯅꯪ ꯃꯥꯏꯕ ꯁꯥꯈ꯭ꯔꯣꯀꯣ ꯃꯥꯏꯕꯗꯤ ꯀꯔꯤꯁꯨ ꯍꯩꯇꯅ ꯀꯔꯝꯅ ꯃꯥꯏꯕ ꯁꯥꯒꯗ꯭ꯔꯅꯤ ꯃꯥꯏꯕꯗꯤ ꯃꯟꯇ꯭ꯔ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯩꯇꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯂꯨꯒꯅꯤꯗ ꯍꯩꯔꯣꯏꯗ ꯏꯇꯥꯎ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯩꯇꯕꯗꯣ ꯍꯩꯅꯕ ꯇꯝꯒꯗꯕꯅꯤꯅꯦ ꯃꯥꯏꯕ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨꯀꯣ ꯑꯗꯨꯝ ꯅꯪꯅꯀꯣ ꯑꯗꯨꯝ ꯑꯈꯥꯡ ꯀꯟꯅ ꯍꯩꯅꯅꯕ ꯀꯟꯅ ꯇꯝꯈ꯭ꯔꯕꯗꯤꯀꯣ ꯍꯩꯈ꯭ꯔꯕꯗꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯏꯇꯥꯎꯗꯤ ꯀꯔꯤꯒꯤ ꯇꯝꯗꯕ꯭ꯔꯅꯦ ꯑꯗꯨꯗꯤ ꯍꯦꯔꯥ ꯏꯇꯥꯎ ꯑꯩ ꯇꯝꯒꯦ ꯍꯥꯏꯅ ꯆꯠꯂꯨꯔꯕꯅꯤꯅꯦ ꯃꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯐꯥꯎꯕ ꯕꯥꯕꯨ ꯍꯥꯏꯕꯗꯣ
मा ꯑꯩꯈꯣꯏꯗꯤ ꯇꯝꯒꯦ ꯌꯥꯗꯦꯅꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯈ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯃꯤ ꯑꯃꯠꯇ ꯂꯥꯌꯦꯡꯕ ꯂꯥꯛꯂꯔꯣꯏ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯠꯅꯅꯕ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯀꯤꯕꯁꯨ ꯃꯥꯜꯂꯤꯅꯦꯀꯣ ꯇꯝꯕꯤꯌꯨ ꯌꯥꯗꯕꯅꯤꯅꯦ ꯑꯗꯣ ꯏꯇꯥꯎ ꯅꯪꯗꯤ ꯆꯤꯡꯃꯤꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯌꯦ ꯅꯪꯗꯤ ꯆꯤꯡꯗ ꯃꯥꯏꯕ ꯁꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯣꯗꯥꯔꯗꯣ ꯈꯦꯂꯦꯟꯒ ꯂꯣꯏꯅꯅ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯁꯥꯕꯗꯣ ꯈꯔ ꯇꯝꯕꯤꯌꯣ ꯍꯥꯏꯌꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯗꯤ ꯀꯔꯤ ꯈꯨꯟꯗꯒꯤꯔꯣ ꯍꯪꯕꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯐꯨꯅꯥꯜ ꯃꯔꯤꯡ ꯆꯤꯡꯗꯒꯤꯅꯦ ꯍꯥꯏꯅ ꯃꯣꯗꯥꯔꯅ ꯈꯨꯝꯃꯦ ꯃꯗꯨꯗ ꯃꯥꯏꯕ ꯕꯥꯕꯨꯅ ꯌꯥꯏ ꯌꯥꯏ ꯅꯪꯅ ꯆꯤꯡꯗ ꯌꯦꯡꯒꯗꯕꯅꯦ ꯑꯩꯅ ꯇꯝꯄꯥꯛꯇ ꯑꯗꯨꯝ ꯌꯦꯡꯒꯗꯕꯅꯤꯀோ ꯂꯝꯁꯨ ꯈꯔ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯨꯅ ꯇꯝꯕꯤꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯝꯕ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯑꯗꯨꯒ ꯂꯥꯏꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯇꯣꯉꯥꯜꯂꯦ ꯃꯗꯨꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯐꯖꯅ ꯈꯪꯗꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤꯀꯣ ꯆꯥꯡꯌꯦꯡꯗꯣ ꯅꯪ ꯃꯥꯏ ꯄꯥꯛꯂꯕꯗꯤꯀꯣ ꯅꯪ ꯃꯥꯏꯕ ꯇꯝꯕ ꯌꯥꯒꯅꯤ ꯃꯣꯗꯥꯔꯅ ꯑꯣꯖꯥ ꯀꯔꯤ ꯆꯥꯡꯌꯦꯡꯂꯥ ꯑꯩ ꯉꯝꯅꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯒꯅꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯈꯔ ꯍꯩꯅꯅꯕ ꯇꯝꯕꯤꯈ꯭ꯔꯣ ꯍꯥꯏꯕꯗ ꯕꯥꯕꯨꯅ ꯐꯔꯦ ꯐꯔꯦ ꯅꯪ ꯇꯁꯦꯡꯅ ꯅꯪꯅ ꯉꯝꯒꯅꯤ ꯑꯩ ꯃꯥꯏꯕ ꯁꯥꯔꯒꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩ ꯇꯝꯕꯤꯈ꯭ꯔꯒꯦ ꯑꯗꯨ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯒꯗꯕꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯅ ꯍꯧꯒꯠꯂꯛꯀꯅꯤ ꯑꯗꯨ ꯐꯥꯎꯕ ꯅꯪ ꯂꯨꯞꯇꯨꯅ ꯂꯩꯒꯗꯕꯅꯦ ꯃꯗꯣ ꯅꯪꯅ ꯉꯝꯂꯕ ꯅꯪ ꯃꯥꯏꯕ ꯁꯥꯕ ꯑꯩꯅ ꯇꯝꯕꯤꯈ꯭ꯔꯅꯤ ꯉꯝꯗ꯭ꯔꯕ ꯅꯪ ꯇꯣꯛꯂꯦ ꯌꯥꯈ꯭ꯔꯕ ꯑꯗꯨ ꯅꯪ ꯉꯝꯒꯦꯔꯥ ꯑꯗꯨ ꯌꯦꯡꯒꯅꯤꯀꯣ ꯃꯨꯗꯥꯔꯅ ꯑꯣꯖꯥ ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯉꯝꯅꯕ ꯇꯧꯒꯅꯤꯀꯣ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯃꯨꯗꯥꯔꯗꯣ ꯑꯍꯤꯡꯗꯨꯃ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯃꯅꯤꯡꯒꯤ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯅ ꯂꯦꯜꯂꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯀꯨ ꯍꯥꯏꯅ ꯀꯧꯕ ꯎꯆꯦꯛꯇꯣ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯇꯣꯡꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯉꯦ ꯃꯣꯗꯥꯔꯅ ꯎꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨꯇꯃꯛ ꯏꯔꯪ ꯂꯪꯅ ꯎꯏꯌꯦ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯃꯀꯨꯗꯨꯒꯤ ꯃꯃꯤꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯃꯣꯗꯥꯔꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯃꯣꯗꯥꯔꯗꯣ ꯍꯣꯏ ꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯈꯪꯂꯥꯎ ꯂꯥꯎꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯦ ꯑꯁ ꯑꯩ ꯃꯥꯏꯕ ꯇꯝꯗꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯄꯨꯡꯅꯤꯡꯗ ꯃꯨꯟꯅ ꯈꯜꯂꯒ ꯑꯀꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯇꯅ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯍꯨꯝꯕꯒꯨꯝꯅ ꯑꯗꯨꯝ ꯃꯁꯥꯁꯤꯡꯗꯣ ꯄꯨꯡꯍꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅꯁꯨ ꯀꯞꯅ ꯀꯞꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯈ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯂꯥꯎꯕꯒꯨꯝꯅꯁꯨ ꯃꯅꯥꯀꯣꯡꯗ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯣꯗꯥꯔꯅ ꯑꯩ ꯃꯥꯏꯕ ꯇꯝꯗꯕ ꯌꯥꯗꯦꯀꯣ ꯑꯩ ꯈꯥꯡꯕ ꯇꯥꯏꯌꯦꯀꯣ ꯑꯩ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯃꯥꯅ ꯃꯃꯤꯠꯇꯣ ꯑꯅꯤꯗꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯅꯥꯁꯨ ꯇꯥꯗ꯭ꯔꯦ ꯃꯃꯤꯠꯅꯁꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯄꯥꯏꯔꯛꯄꯒꯨꯝꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯣ ꯃꯍꯥꯛ ꯑꯗꯨꯝ ꯈꯥꯡꯅ ꯅꯣꯡ ꯉꯥꯜꯂꯛꯈ꯭ꯔꯦ ꯎꯆꯦꯛ ꯈꯔꯁꯨ ꯈꯣꯡꯂꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯕꯥꯕꯨ ꯑꯗꯣ ꯍꯧꯔꯛꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄꯗ ꯃꯨꯗꯥꯔꯗꯣ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯁꯕꯥꯁ ꯅꯪ ꯑꯩꯅ ꯃꯥꯏꯕ ꯁꯣꯏꯗꯅ ꯇꯝꯕꯤꯕ ꯌꯥꯔꯒꯅꯤꯀꯣ ꯂꯥꯛꯈ꯭ꯔꯣ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯐꯝ ꯂꯣꯏꯅ ꯁꯦꯝꯂꯁꯦ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯑꯍꯥꯡꯕ ꯑꯃꯗ ꯐꯖꯅ ꯐꯛꯂꯣꯡꯅ ꯈꯥꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯁꯦꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯌꯦ ꯃꯥꯏꯕ ꯁꯥꯕ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯆꯍꯤ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯑꯅꯤ ꯆꯪꯒꯗ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯍꯦꯛ ꯅꯪꯒꯤ ꯃꯍꯩ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯣ ꯑꯗꯨꯝ ꯇꯝꯒꯗꯧꯕꯅꯤ ꯁꯤꯗ ꯂꯩꯔꯒ ꯀꯣ ꯀꯔꯤ ꯂꯩꯅꯥꯗ ꯀꯔꯤ ꯀꯔꯝꯕ ꯍꯤꯗꯥꯛ ꯊꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯍꯤꯗꯥꯛꯇ ꯅꯠꯇꯅ ꯃꯟꯇ꯭ꯔꯁꯨ ꯑꯗꯨꯝ ꯁꯣꯟꯒꯗꯧꯕꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯝꯕꯤꯒꯅꯤ ꯑꯩꯒ ꯂꯣꯏꯅꯅ ꯅꯪ ꯃꯥꯏꯕ ꯁꯥꯕꯗꯣ ꯑꯗꯨꯝ ꯆꯠꯄ ꯈꯨꯗꯤꯡꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ
ꯈꯪꯂꯦꯀꯣ ꯃꯥꯏꯕꯒꯤ ꯗꯈꯤꯅꯥꯗꯤꯀꯣ ꯄꯩꯁꯥ ꯀꯔꯤꯁꯨ ꯂꯧꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕꯅꯦ ꯑꯗꯨꯅꯀꯣ ꯒꯨꯔꯨ ꯗꯈꯤꯅꯥ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯐꯥꯈꯤꯕ ꯁꯨꯝ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯔꯝꯂꯒ ꯃꯣꯗꯥꯔꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯦꯂꯦꯟ ꯈꯣꯏꯗ ꯂꯥꯛꯈ꯭ꯔꯦ ꯈꯦꯂꯦꯟꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯑꯩ ꯃꯥꯏꯕ ꯁꯥꯕ ꯍꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯑꯌꯥꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯕ ꯍꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗ ꯈꯦꯂꯦꯟꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯧꯊꯣꯛꯄ ꯍꯩꯈ꯭ꯔꯕꯣ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯂꯣꯏꯅ ꯁꯨꯍꯟꯕ ꯌꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯇꯥꯏꯌꯦ ꯅꯪꯒꯤ ꯑꯣꯖꯥꯗꯨꯁꯨ ꯍꯩ ꯍꯥꯏꯅꯤ ꯑꯗꯨꯁꯨ ꯍꯩꯈ꯭ꯔꯕꯣ ꯅꯪꯕꯣ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯗꯦꯅ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯝ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯅꯥ ꯃꯁꯤꯡꯅ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯄꯤꯊꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯧꯊꯣꯛꯄꯗꯤ ꯑꯣꯖꯥꯅ ꯇꯝꯕꯤꯗꯦꯅꯦ ꯏꯇꯥꯎ ꯑꯗꯨ ꯇꯝꯕꯤꯌꯣ ꯍꯥꯏꯌꯣ ꯑꯗꯨ ꯍꯩꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯂꯥꯏꯁꯤꯡꯅ ꯁꯨꯍꯟꯕ ꯌꯥꯒꯅꯤꯌꯦ ꯂꯧꯁꯨ ꯎꯍꯟꯕ ꯌꯥꯒꯅꯤꯌꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯌꯦ ꯑꯗꯨ ꯇꯝꯕꯤꯌꯣ ꯍꯥꯏꯌꯣ ꯑꯦ ꯑꯗꯨꯁꯨ ꯌꯥꯕ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎ ꯐꯔꯦ ꯑꯩꯒꯤ ꯑꯣꯖꯥꯗ ꯍꯦꯛꯇ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯇꯛꯎꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯍꯥꯏꯔꯝꯃꯒ ꯃꯨꯗꯥꯔꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯨꯗꯥꯔꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕ ꯕꯥꯕꯨꯗ ꯑꯣꯖꯥ ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯣꯖꯥꯅ ꯇꯝꯕꯤꯕꯒꯤ ꯇꯝꯕꯤꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯧꯊꯣꯛꯄꯗꯣ ꯑꯗꯨꯇꯒ ꯇꯝꯕꯤꯌꯣꯅꯦ ꯑꯗꯨ ꯍꯩꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯣꯖꯥꯒꯤ ꯒꯨꯔꯨ ꯗꯈꯤꯅꯥꯁꯨ ꯑꯣꯖꯥꯅ ꯄꯥꯝꯕꯗꯣ ꯑꯩ ꯄꯤꯒꯅꯤꯌꯦ ꯃꯗꯨꯗ ꯃꯥꯏꯕ ꯕꯥꯕꯨꯅ ꯏꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯃꯍꯩꯅꯤꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯄ꯭ꯔꯥꯅꯦ ꯑꯗꯨꯗꯤ ꯏꯁ ꯃꯗꯨꯗꯤ ꯅꯪ ꯍꯩꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯅꯤꯀꯣ ꯃꯗꯨꯗꯤ ꯇꯧꯗꯕꯅ ꯐꯩꯗꯥ ꯍꯥꯏꯕꯗ ꯃꯨꯗꯥꯔꯅ ꯑꯣꯖꯥ ꯑꯩ ꯍꯩꯅꯅꯕ ꯑꯣꯖꯥꯅ ꯈꯔ ꯐꯖꯅ ꯇꯝꯕꯤꯈ꯭ꯔꯣꯅꯦ ꯍꯥꯏꯅ ꯉꯔꯪ ꯉꯔꯪ ꯇꯛꯇꯨꯅ ꯍꯥꯏꯈ꯭ꯔꯦ ꯏꯁ ꯃꯗꯨꯗꯤ ꯒꯨꯔꯨ ꯗꯈꯤꯅꯥꯁꯨ ꯈꯔ ꯆꯥꯎꯒꯅꯤꯅꯦ ꯃꯨꯗꯥꯔꯅ ꯀꯔꯤ ꯀꯆꯧ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯃꯗꯨ ꯁꯣꯏꯗꯅ ꯇꯝꯕꯤꯌꯨꯅꯦ ꯇꯝꯕꯤꯕꯒꯤ ꯇꯝꯕꯤꯕ ꯍꯥꯏꯕꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯐꯔꯦ ꯅꯪ ꯐꯧꯄꯣꯠ 10ꯗꯤ ꯄꯤꯌꯨꯀꯣ ꯍꯥꯏꯕꯗ ꯃꯨꯗꯥꯔꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯣꯖꯥ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯃꯥꯏꯕ ꯕꯥꯕꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯌꯦ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯇꯣꯉꯥꯟꯅ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛꯁꯨ ꯆꯪꯉꯦ ꯃꯗꯣ ꯉꯥꯏꯗꯕꯁꯨ ꯌꯥꯔꯣꯏ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯪꯉꯦ ꯁꯦ ꯑꯩ ꯑꯣꯖꯥ ꯋꯥ ꯍꯥꯏꯒꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯕ ꯃꯤ ꯑꯃꯒꯤ ꯃꯩ ꯊꯥꯕꯒꯤ ꯂꯣꯏꯍꯧꯗꯕꯒꯤ ꯃꯩꯈꯥꯛꯀꯤ ꯃꯩꯇꯥꯟꯗꯣ ꯈꯔꯒ ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕ ꯃꯍꯥꯛ ꯁꯤꯕꯗ ꯄꯨꯕꯒꯤ ꯊꯥꯖꯔꯝꯕ ꯂꯪ ꯑꯍꯤꯡꯕꯗꯣ ꯃꯇꯠ ꯈꯔꯒ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯃꯗꯨ ꯂꯧꯒꯗꯕꯅꯤ ꯃꯗꯨ ꯉꯥꯏꯒꯗꯕꯅꯤꯀோ ꯍꯣꯏꯅꯦ ꯁꯤꯕꯨꯗꯤ ꯂꯧꯔꯦ ꯍꯥꯏꯅꯁꯨ ꯈꯟꯁꯦꯕꯀꯣ ꯑꯗꯨ ꯌꯥꯝꯅ ꯂꯨꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯣ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯦ ꯀꯔꯤꯒꯨꯝꯕ ꯀꯧꯊꯣꯛꯂꯨꯔꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯇꯝꯗꯕꯁꯨ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅꯅꯕꯒꯤ ꯅꯪꯒꯤ ꯂꯥꯏꯋꯥ ꯃꯟꯇ꯭ꯔꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯥꯎꯈ꯭ꯔꯕ ꯅꯪꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ ꯃꯈꯣꯏꯅ ꯍꯟꯕꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯃꯁꯦ ꯇꯧꯗꯕꯅꯗꯤ ꯐꯕꯅꯤꯀꯣ ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯈ꯭ꯔꯣ ꯃꯣꯗꯥꯔꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕ ꯕꯥꯕꯨꯒꯤ ꯃꯐꯝꯗ ꯀꯟꯅ ꯍꯥꯏꯃꯟꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯕ ꯃꯤ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯣꯗꯥꯔꯅ ꯃꯍꯥꯛ ꯃꯊꯟ ꯅꯠꯇꯅ ꯃꯪꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯪꯗꯒꯤ ꯃꯍꯥꯛꯀꯤ ꯃꯩꯈꯥꯛꯀꯤ ꯃꯩꯇꯥꯜ ꯂꯧꯔꯨꯔꯦ ꯂꯪ ꯑꯍꯤꯡꯕꯁꯨ ꯈꯔ ꯂꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯩꯇꯥꯜ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯈ꯭ꯔꯦ ꯃꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯇꯝꯕꯤꯕ ꯃꯟꯇ꯭ꯔꯗꯣ ꯍꯦꯛ ꯁꯣꯟꯕꯃꯛꯇꯗ ꯑꯍꯜ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯃꯩꯇꯥꯜ ꯑꯗꯣ ꯂꯥꯛꯄ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯨꯔꯦꯟ ꯀꯨꯝꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯃꯤ ꯑꯃꯅ ꯑꯗꯨꯝ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯄꯗꯣ ꯃꯣꯗꯥꯔꯅ ꯑꯗꯨꯝ ꯎꯏꯌꯦ ꯃꯣꯗꯥꯔꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯠꯀꯅꯨꯀꯣ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯁꯣꯟꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯎꯀꯣ
haina mantra sola makna wajana hairakpa thabaksindu loina pangthokre tinmu phataba laimu phataba mayamna mahakki akoibada adum mahakpu ki hannanaba honaba mayamado upai leitana modarna adum ngamduna lakhre maduda oza maiba aduna pen khraduna tinmu phataba laimu phataba kauthokpagi mantra do mangonda tamthokre aduga haye hai aigi satrane nang seko modar aibu matam khudingmakta kaubu yaroi ko phataba wakhal khangano aduga ngasi laimu phataba tinmu phataba singi marakta tinsang amasung laisang haina kauba aniase kaubudabane atai singde yamna sathiba haina baya taba ngangna baya taba yamna yaukre makhoi aniase machin manaune makhoi gidi ko karigumba nangna hek machinjak thari bo phawbo nangna haibata ingani aduga nangna makhoi bu chatkhinanabagi halan khrage haiba matamda mantra do chap chana soitana songadabane karigumba nangna mantra du sonba haidraba nangi mathwai adu su makhoi na dum pukhrani ko mase kaugunu nangi ojana haibase ko phare adudi haujik tinsang amasung laisang haiba tinmu phataba laimu phataba ani ase machin mana oni se kauthokhrase makhoi bu hek kauthringai gi mangda ko i thokpa ko kaigumba makhoi gi chana ba hanna thamgadabane natrabadi makhoi bu kauthokpa yade ko makhoi gi machinja hanna nirakani aduna chatkhro akhoi gi nakan gi nganu sing leibado nganu ama pharaga purakhro chalo sumna modarna nganu ama puraklaga thamkhre aduga mantra se shonba hokre hai timu phataba laimu phataba lakhro na khoi ki machinjak tamduna leikre yungong le luangai dab kadaman hala ko da dong liang bada ma khang lang bada machin mai ne monong ai honong lai su ne abung hai ko tingolai singa ai me ne lai pyang it's true timu phataba laimu phataba tinsang lai sang kauba ania do machin mana ania do maduda hekta thorakre maduda hekta mudardi ki bana thak nikhrabani mukhoi gi masaksing do obada amaiba babuna nakhoi gi thabak pige machinjak se hana chakhro haina machin mana ani da nganu do pija thokre aduga mahaki pukhi da leiriba phattaba napi singna mayam phunjilliba do loina kothokro haina minna kupada kothok laga lakhre aduga amuk khoi loikhre haibada mukhoi hannaba mantra do amuk sonkhre madudagi hankhre asum tauna mudarda maiba babuna mukhoi bu kaubugi mantra aduga mukhoi bu amuk hankhinabagi mantra ani ado haidriba phawba hainanaba tambi khre loina adudagi numit marini mangani leiraga guru dakshina oina mahakki phobotara adusu tamkhre gurugi makhong sokna khurumlam laga mahakki khulda layengba haururage haina mahakna tambiba mahai pumba mai pakchage haina khurumlam laga mahakki marup khelenge chu unaram laga makhoi gi khunda lakhre khunki mi anaba khudingdo mana loina layeng pibadagi makhoi gi khul pumbana maiba modar haina amaiba modar haina loina sakhangna khre hojikti ahan badadi modarna kana amata naraklabdi bhagani da layeng ning khreda layeng ning bana mahak se koi chat bane hojikti mina khara masak khang khebadigi chauthok pasu khra hau khre madi asida sunatana nupi angang singda miyeng lana yengba su khra hau khre nupi angang na bu hek naraba mabuk suba mabuk paiba mari paiba haina dum taukhre nongma makhoi khun gi thabak supamda nupa ani hum ngai hak puthabada wari sai ahlamna hai ish koi khun ki handak maiba tamluba maiba mudarna maiba tamluba se yamna phakre khoi lamna layeng drabusu anaba kya su hujikti makna layeng bdagi loina phakre ne amana mukhai ish karino ne hanadi laita duna mak thabak suba koi chalamba natrane hujikti maiba sabo ina ko chat khre mayumsu ananba ama sadokre pisa amna paiba gumsu tawkhre hujikti maiba sabadagi nupa amana muk ish phadi phaye adu nupi angang na bunarabadi ko mabuk se dum suba magna tawse nupa na naragadi mabuk su se haidaba adu karigra khangde ne du koine hoine chummini nang na haibado
nahansu tidar na hayni nupi na bunarabadi modar se hekta mabuksu se haikali heno talle ni nagadaba ka haina hai huini asumna numit khrani gi matungda maiba modar do mahaki yunggi nakalda hida oiba yaba muktrubi mana khara kanghanna ba sem saduna leiringaida mokhoi gi khunthakki masiam singthokpa amado nupi amaga lakhre ama modar kari dawri bro ise lawo changla khro lawo pham khro lawo sida phammo hai mududa modarna ise krai chalu bro mahakti kanara imau nupi ni ne nang khangdabra ne modarna mathamoida khalle ish phajakreda masakti onthokna phajakreda mapuk amukdang suning kreda kari ise kari nungai tabal lai bro kari hakchang nungai tabro imau sibu kari ngamdabno ne imau sigi nati ne ai gini ne kari ise giro adu kari nungai tabra adu bro ahing se ai gi makhwang si yamna nai kari gumgandana ne makhongi sidana ba adu kari gumgandana ngakli dana ba dum chena na khre ne maiba modarna lona khale ish hanubi nangonda nadana ish mausidana borabdi wakhal sinungai kidamni ise mangonda ka khro phak sigi mathakta ngahakta hipkhro mabuk ngakta suthokse aduga yenge ko haina mabuk suye wana macheda dum ngange mamit na dum maki mamaududa yenge maiba modardo ise gi si nungsit ariba ama laikhrene nungsit ariba se tanthok thrabdi yaroi dawri aduna ai nimit nini humni di mabuk su dabu yaroi ko nisidi ai gi sida khra su khrage aduga hida khra su pithokrage hayenga hangsit ka masem gado adu ise khoida laklaga ai mabuk su khrage ko asumna mabuk ngai hak suraga hida khra su pi khraga thadokre mathangi numit singdasu mayumda chatuna adum mabuk su dokre mamit na adum mahaki mamogda yenge matin su amuk yotkhre numitugi numidang mayumda halakhraga maiba modardo wakhala makhankhre hais ojana tambirakpa mahai tinmu phataba laimu phataba tinsang laisang kauthoklaga makhoigi mamaudo hekta thajillaga ot khaikrage aduga namduna na halaga mabuk sudokrage haina khankhre mana loiba yel ama laurure aduga thengnaba ahingi pung drama thoi makhai tabada phajana taithoe aduga yendo makhong punsinduna thamme aduga tinsanga laisanga aniado kaubugi mantra do mahak shon khre khudakta lakhre tinsanga laisanga magi masinjak pio haibadi yel do picture aduga kri tawgdawno hangbada chatkhro aina nungtigi layeng barchatpa mabuk suba ise khunthak laikhai gi do mahaki mothang pa do mahaki nupi handakta luhongba koidriba do mahaki nupi maramai do mahaki mapung da changkhro aduga ot khro nai khai khro aina nakhoi bu hak thora o haina kau thok thri bhawa adum ot khai duna lai thokro amuk so thadok pio wagani ko haina sinakre haibana kole taubna hale tinsang kalai sangka tinmulai mu phataba ani do ngamnamak chatkre ahinga duda maramai gi mabuk manungda changlaga hekta ot pan haukhre nong khajitang nan thorakpagi aduda mahaki masi do chelakre aduga haudoglakhre ngrang numidangdagi mahaki mamaudo hekta haiduna laikre ahing chupakna sutumna tre amukta yeng birolao haina kaubulakre maiba modarna tinsang kalai sangkana mathau tawba haukhre ni fare ise salamo ai lak lagi ko lai kitin ki thabak tawbudo masa se sengtok trabdi nungaite ai masa sengtok laga lakrage haina thakre maiba modar suyamna thuna loisilaka mahaki layeng pada buba khawdo pairaga thuna lakhre yorakpaga mahakna amukta yenge haina mahaki mabukta namlaga yeng thokre phajana amukta hiban bio haina tumhallaga ise nang khakta laibi khro mi atopa amata ka da laibi khrano
nang khakta dum layo haina machem du khaktang laihalaga mi atopa ama loina tan thokraga mahakna mabuk to tap tap metuna paiduna dum sanaye lai phattaba amana yet khrene ish masidi amna lugani koise mathwai phawba mangba yaba potne sidi asumna maibo modarna makhutta mantra do sholaga mahake mapuksing do paiduna dum layeng khre mara mai gi nupana hange maja mai ba mahaki mabuk sibu kayam kuina su dobuno ne magi se lai phattaba ama kanna yet khre hapta amagumdi sugni ko haibaduda mahaki nupana di yengbadi yamna nungaitre adubu naba phahaningba kaubunina adum khangna hapta ama phatokre aduda su adum mabuk suduna laibdo aduda di shauthokre yare waja maiba mabuka amata subirano kri layeng mano hapta ama tharabasu sungphan phatte igi nupi bu adom mabukta adom paiduna laibudi kri layeng la khangde ibungo saugunu ne ngasina loire ne ngasidi soidana waja maiba ne ko soidana tan thokhragani lai phattabase haibaduda phare waja maiba ngasidi soidana tan thokhroko haikre madudagi maiba modarna masado adum suduna adum paiba adum puk subaduda kaukhiduna pairoi taba jagada phek pairubada mara maido khangsau kre karino ja maiba migi masada nupi gi hakchang dabu adum pung pai yabrani hairakpaduda mara maigi nupa ado ngai khra sauna leram khibaduda di tanja aduda prap changchilakna mahakna phamlamba phana duna lauraga top thakre kre waja mai ba ngasi do ja mai ba phu ba tar kre haina makung na su pang kau kre kin na su pang thin kre maya ma su te kre mapan da chen thorak pada mara mai gi nu pa duna mapan da tanarak pada sing khai pham da leiramba sai kui unau macha ado tap pai raga maduna amuk su tana kan thakre ai gi thawai sid kan khro ai gi mathwai sid kan khro haina lauraga chen kre mai bo modar do mayum yong ba mathwai mang ba ta kre haina tin changa lai sanga tinmu phataba laimu phataba ani do mahaki mantra sontuna kauthorak kre mahakna khan kre masibul laman khum sira tin changa lai sanga thachilaga phachana phute khan sira haina khan kre ado mana tawbuni haiba dum khun gi mi sing na khangani madana magi nupi angang da phawba hayeng mina amuk laman khum labdi kam dawa tin changa lai sanga thachin tuna phute khan badi yagani adubu mabu khundagi tan thokpa natraga mabu lona hatpi ge hairaknabadi madudi kam dawa haina khan bada mahak phare ai si gumba phattaba migi nupi angang da karanta ba phattaba thabak se amuk tawkhraroida aigi wajana suyadabane mana tambiba mahaise fajana sinau niom chumna sinau takpirakpane phare ai ngasidagi sigumba migi nupi angang da mabuk subagi thabakse ai tokhrage asumna maibo modardo amuk hana asigumba phattaba thabak tawkhidre miyamna sum hakpu afaba maibani haina khre matang sida wari se loisin thokhrage tabiriba miyam amuk kasu Thagachari